मितै लोल मणिपुरी लोलगी लोनचुन पथाक ग्रामरगी मतंगदा मितै मयेकी खोंथोक मयेक रिप्रेजेंटेड वोयल अत्या आतप आ असिगी मतंगदा खंगमिनरसी अत्या आतप आ हाइबा मितै मयेकी रिप्रेजेंटेड वोयल खोंथोक मयेक असे यावबा खुदम कयासु खंगमिनसी अहनबमुक्तदा अइना इरमदम सनालेबा कांगलेपा मणिपुर असिदा लेरिबा अमदी मणिपुरगी मपानदा लेरिबा मितै लोल मणिपुरी लोल असिबु नुंगसिजबा सिलेनाव खाई खुदिंगमकु इकाई खुमनबा उच्चरी अमदी मितै लोल मणिपुरी लोल असि तंबिबा मतमदा थौजाल हैबा मियंगना येंगबिबा ngamba अमदी थौजाल हैबा मियोइसिंग यावबा लुपसिंगबसु अयागना इकाई खुमनबा उच्चरी ngasi नैनगदबा असि मितै लोल मणिपुरी लोल असिगे ग्रामरगी मतंगदनी मसिगी मतंगदा मितै मे मपुंग मये अत्या आतप आ हाइबा इनुंगे असिगी मतंगदा नैनजगदबनी अदुदी मथंग मथंग नैनजरबा तौजरगे चैनल असिगी ममिंगना मणिपुर लैंग्वेज फीचर आइगी मिंगना ngangkham प्रेमेश्वर अदुदी आई हौजी मथंग मथंग नैनजनबा तौजरलगे अत्या आतप आ हाइबा इनुंगे असिगी मतंगदा हौजी नैनगदबसी हाना ममांगदा लेजे से नंबर 463 अदुगी मखा तारको से नंबर 464 नि अदुना अहानबदा हाइबा मै असि नैना जब मतमदा मथंग मथंग ओइना नैनजगे दा अहानबदा अत्या आतप आ हाइबजिगी हाइदोकपदा खनावगी मोंगसे मसी करम तौई हाइबगी मतंगदा अमुक्तंग हाना हाइजगे खनावगी मोंग असि खौनी लेरिंग्स वाइब्रेट अहानबा अनिसुबदा खोंजेल थोई वॉइस प्रोड्यूस अदि मथंगदा अत्या से नंबर 18B2 दा अत्या आतप आ हाइबा खोंथोकपदा संबा हक्चांगी कया सिंसी नि मथंग मथंग नैनजगदैजी अदा अहानबगी दैदा खौनी हाइबसी कमाय तौन हाइब मतमदा हाना सुममांगदा हाइजगरे सिना हक्चांगी कोकी सरुकनी खोंथोक थोहनबा चांगी तोंगान तोंगानबा कोकी सरुकसिंग अदुनी अहानबदा विन फ्रॉम लंग्स लंग्स सबोमदगी लाकपा नुंसिरासिना सोमदा चलेरगा वोकल कोर्स येरगा नि अमतुंगदा मसिदैदा खनावी सर्वसे निलपनी अदुन सिदैदा खौनी हाइजरिसी अना खौनिकपा ओरगदी खोंजेल थोई हाइबसी हाना हाइजखरे मरमदुना मयामदा निंसिंग जनिंगबदे आई हानासु हाइखिबा हाइजखिबा दुमना खौनिकपा ओइतारगदी खोंजेल थोकनी हाइबसु माइखोइना निंसिंगबा दरकार ओय मथंगदा अमुक से नंबर 18.2 ये मतंग जम हाइजरके अत्या खोंथोकपदा संग हक्चांगी कया अहानबदा लयाई नेमथबा मिडल ऑफ टंग लोअर लयाई नेमथगनी सिना लैगी सरनी सिगी से नंबर 14 जे सिना लैतोनी सिना लैगी मनिंग चंगबा बे ऑफ टंगनी सिना लयाई नि मिडल पार्ट ऑफ टंग हाइदि लैगी मयाई थंग सरुकसे मसि नेमथगनेबा लयाई नेमथगनी मिडल ऑफ टंग लोअर मथंगदा अनिसुबदा लैतुंग थांगतकनी बे ऑफ टंग रेज अना लैगी मतुंग थंग सरुकसे लैगी हाइदि 15 सुबह सरुकसे मसी सोमदा थांकलकनी अदुगा अहोम सुबदा चिंबाल काथोकनी हाइदि सिगिन चिनगी सरुनी चिलसे काथोकनी मसी हाइब मतमदा अदुनदी अखोइना इनुंगे अतिया आतप आ खोंथोक मै हाइरगसु खंगनबा मै असे मसी हाइदोक मतमदा चंगिबा हक्चांगी कया सिंगसे करी करीनो हाइब मतमदा अहानबदा सिदा पिजरिबा लयाई नेमथगनी अदुना लैगी मयाई थंब सरुकसे मसी मखादा नेमथगनेबा अदुगी मतुंगदा अमुक लैगी लैतुंग हाइदि लैगी मनिंग थंब सरुकसे थांगतकनी बे ऑफ टंगरेज अदुगा लैगी तुंग थंब सरुकना थांगतकदबा ममांग मयाईना नेमथरगा मतुंग थंब सरुकना थांगतकदबा अदुगा अहोम सुबसिना कइनोदा चिंबाल काथोकनी अदुना एक असि हाइदोक मतमदा चिंबाल जी काथोकनी हाब अतिया आतप आ हाइबा खोंदोकसे हाइब मतमदा अदुदी मतौ करम तौना हाइगदगे हाइबगी मतंगदा आजी आई मथंग मथंग अमो हाइजरलगे मोड ऑफ प्रोनाउंसिएशन ऑफ आ अत्या आतप आ हाइदोकपगी मओ मोड ऑफ प्रोनाउंसिएशन ऑफ आ 18B3 नि सिना सिगी मतौ करम तौना हाइदोकदगे हाइबदो आई मथंग मथंग पाथजरके दुदी चिलगी मनुंगदा लैगी मयाईना नेमथगनी लैगी मयाईसिना मखादा नेमथरपा चिलगी मनुंग सिदैदा सिना चिलगी खनाव चिनगी सरुनी सि मखादा नेमथरकनी खनावगी सरुसिगी मयाईदा लैरिबा लैजी नेमथरकनी
ꯑꯩ ꯃꯊꯪꯗ ꯑꯗꯨꯒ ꯂꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯅ ꯊꯥꯡꯒꯠꯀꯅꯤ ꯑꯗꯨꯒ ꯆꯤꯝꯕꯥꯜ ꯀꯥꯊꯣꯛꯂꯒ ꯈꯣꯟꯊꯣꯛ ꯃꯌꯦꯛ ꯍꯥꯏꯗꯣꯛꯏ ꯑꯗꯨꯅ ꯁꯤꯗ ꯎꯠꯆꯔꯤꯕ ꯄꯤꯛꯆꯔꯁꯤꯗ ꯌꯦꯡꯉꯒ ꯈꯪꯉꯦ ꯃꯗꯨꯗꯤ ꯆꯤꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯌꯥꯏꯅ ꯆꯤꯜꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯌꯥꯏꯁꯤꯅ ꯅꯦꯝꯊꯔꯅꯤ ꯑꯗꯨꯒ ꯂꯩꯒꯤ ꯃꯇꯨꯡ ꯊꯪꯕ ꯁꯔꯨꯛꯁꯦ ꯕꯦꯛ ꯑꯣꯐ ꯗ ꯇꯪꯁꯤꯅ ꯁꯣꯝꯗ ꯊꯥꯡꯀꯠꯂꯅꯤ ꯑꯗꯨꯒ ꯆꯤꯝꯕꯥꯜꯒꯤꯁꯤ ꯀꯥꯊꯣꯛꯑꯒ ꯍꯥꯏꯔꯤꯕ ꯏꯌꯦꯛꯁꯦ ꯑꯇꯤꯌꯥ ꯑꯇꯞꯁꯤ ꯍꯥꯏꯗꯣꯛꯀꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯇꯤꯌꯥ ꯑꯇꯞ ꯍꯥꯏꯕꯁꯦ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯂꯩꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯁꯤꯅ ꯅꯦꯝꯊꯔꯒ ꯂꯩꯔꯅꯤ ꯂꯩꯒꯤ ꯇꯨꯡꯅ ꯃꯊꯛꯇ ꯊꯥꯡꯀꯠꯂꯅꯤ ꯑꯗꯨꯒ ꯆꯤꯝꯕꯥꯜꯁꯤ ꯀꯥꯊꯣꯛꯀꯗꯕ ꯑꯗꯨ ꯀꯥꯊꯣꯛꯑꯕ ꯃꯇꯨꯡꯁꯤꯗꯩꯗ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯁꯦ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯁꯦ ꯍꯥꯏꯒꯅꯤ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯒꯅꯤ ꯂꯩꯅ ꯃꯌꯥꯏꯗ ꯅꯦꯝꯊꯔꯒ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯅ ꯊꯥꯡꯀꯠꯂꯒ ꯆꯤꯝꯕꯥꯜ ꯀꯥꯊꯣꯛꯑꯒ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯒꯦ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯒꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯏꯅꯨꯡꯌꯦꯛ ꯑꯁꯦ ꯍꯥꯏꯗꯤ ꯈꯣꯟꯊꯣꯛ ꯃꯌꯦꯛꯁꯨ ꯀꯧꯕ ꯏꯅꯨꯡꯌꯦꯛ ꯑꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯗꯣꯛꯀꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯏꯅꯨꯡꯌꯦꯛ ꯍꯥꯏꯗꯤ ꯈꯣꯟꯊꯣꯛ ꯃꯌꯦꯛ ꯑꯗꯨꯒ ꯔꯤꯄ꯭ꯔꯖꯦꯟꯇꯦꯠ ꯚꯣꯋꯦꯜ ꯑꯣꯏꯅꯁꯨ ꯈꯪꯅꯕ ꯑꯁꯦ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯃꯥꯒꯤ ꯗꯤꯐꯤꯅꯤꯁꯟ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯗꯤ ꯋꯥꯍꯟꯊꯣꯛ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯑꯗꯨꯗꯤ ꯁꯤꯗ ꯌꯦꯡꯕꯤꯌꯣ ꯈꯣꯟꯊꯣꯛ ꯃꯌꯦꯛꯀꯤ ꯋꯥꯍꯟꯊꯣꯛ ꯗꯤꯐꯤꯅꯤꯁꯟ ꯑꯣꯐ ꯃꯌꯦꯛ ꯑꯁꯤ ꯂꯩꯌꯥꯏꯒꯤ ꯑꯅꯦꯝꯕ ꯍꯥꯏꯗꯤ ꯂꯩ ꯃꯌꯥꯏꯒꯤ ꯑꯅꯦꯝꯕ ꯍꯥꯏꯗꯤ ꯆꯤꯝꯕꯥꯜ ꯀꯣꯏꯗꯕ ꯍꯥꯏꯗꯤ ꯆꯤꯝꯕꯥꯜ ꯀꯥꯊꯣꯛꯄꯅꯤꯅ ꯆꯤꯝꯕꯥꯜꯁꯤ ꯀꯣꯏꯔꯔꯣꯏ ꯆꯤꯝꯕꯥꯜ ꯀꯣꯏꯗꯕ ꯏꯅꯨꯡꯌꯦꯛ ꯀꯧꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯅꯨꯡꯌꯦꯛ ꯔꯤꯄ꯭ꯔꯖꯦꯟꯇꯦꯠ ꯚꯣꯋꯦꯜ ꯈꯣꯟꯊꯣꯛ ꯃꯌꯦꯛ ꯑꯁꯦ ꯃꯥꯒꯤ ꯗꯤꯐꯤꯅꯤꯁꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯅꯨꯡꯌꯦꯛ ꯑꯁꯤ ꯂꯩꯌꯥꯏ ꯅꯦꯝꯊꯕ ꯂꯩ ꯃꯅꯤꯡ ꯋꯥꯡꯈꯠꯄ ꯑꯗꯨꯒ ꯆꯤꯝꯕꯥꯜ ꯀꯣꯏꯗꯕ ꯊꯄꯣꯟꯕꯤꯗꯒꯤ ꯅꯨꯡꯁꯤꯠ ꯑꯄꯟꯕ ꯄꯤꯗꯅ ꯍꯥꯏꯗꯣꯛꯄ ꯏꯅꯨꯡꯌꯦꯛ ꯀꯧꯏ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯒꯦ ꯏꯌꯦꯛ ꯑꯁꯤ ꯂꯩꯌꯥꯏ ꯅꯦꯝꯊꯕ ꯂꯩꯅꯤꯡ ꯊꯥꯡꯒꯠꯄ ꯑꯗꯨꯒ ꯆꯤꯝꯕꯥꯜ ꯀꯣꯏꯗꯕ ꯊꯄꯣꯟꯕꯤꯗꯒꯤ ꯊꯣꯔꯛꯄ ꯅꯨꯡꯁꯤꯠꯄꯨ ꯑꯄꯟꯕ ꯄꯤꯗꯅ ꯍꯥꯏꯗꯣꯛꯄ ꯈꯧꯅꯤꯛꯄ ꯏꯅꯨꯡꯌꯦꯛ ꯀꯧꯏ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯤꯡ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯒꯦ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯍꯥꯏꯔꯤꯕ ꯐꯤꯒꯔꯁꯤꯗꯩꯗ ꯌꯦꯛꯏꯕ ꯆꯥꯔꯠ ꯑꯁꯤꯗꯩꯗ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯗ ꯃꯥꯒꯤ ꯑꯇꯤꯌꯥ ꯑꯇꯞꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯤ ꯋꯥꯔꯗ ꯄ꯭ꯔꯅꯟꯁꯤꯌꯦꯁꯟ ꯃꯤꯅꯤꯡ ꯋꯥꯔꯗ ꯑꯃꯁꯨꯡ ꯄ꯭ꯔꯅꯟꯁꯤꯌꯦꯁꯟ ꯃꯤꯅꯤꯡꯁꯦ ꯃꯊꯪ ꯂꯩꯔꯦ ꯑꯗꯨꯗꯤ ꯁꯤꯗꯩꯗ ꯁꯦ ꯅꯝꯕꯔ 1ꯗ ꯑꯅꯣꯛ ꯍꯥꯏꯔꯦ ꯑꯅꯣꯛ ꯁ꯭ꯄꯦꯛꯇꯦꯀꯜꯁꯅ ꯃꯥꯅ ꯃꯤꯅꯤꯡ ꯁꯤ ꯂꯩꯔꯦ ꯄ꯭ꯔꯅꯟꯁꯤꯌꯦꯁꯟ ꯁꯤ ꯆꯠꯂꯦ ꯑꯗꯨꯅ ꯍꯥꯏꯕ ꯃꯌꯦꯛꯁꯦ ꯋꯥꯍꯩꯒꯤ ꯑꯍꯥꯟꯕꯗ ꯁꯤꯖꯤꯟꯅꯔꯦ ꯃꯊꯪꯗ ꯑꯅꯤꯁꯨꯕꯗ ꯃꯍꯥꯛ ꯍꯤ ꯑꯣꯔ ꯁꯤ ꯑꯗꯨꯅ ꯃꯍꯥꯛ ꯍꯥꯏꯕ ꯃꯇꯝꯗ ꯃꯔꯛꯇ ꯁꯤꯖꯤꯟꯅꯔꯦ ꯋꯥꯍꯩꯒꯤ ꯏꯪꯂꯤꯁꯇ ꯁꯤꯗ ꯏꯔꯛꯏꯁꯤ ꯃꯥꯏ ꯀꯔꯝꯅ ꯄꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛ ꯍꯤ ꯁꯤ ꯃꯊꯪꯗ ꯃꯆꯥ ꯁꯟ ꯑꯣꯔ ꯗꯥꯇꯔ ꯃꯆꯥ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯕꯁꯤ ꯋꯥꯍꯩꯒꯤ ꯑꯔꯣꯏꯕꯗ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯅ ꯏꯅꯨꯡꯌꯦꯛ ꯑꯁꯦ ꯃꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯍꯧꯕꯗꯗꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯠ ꯚꯣꯋꯦꯜ ꯑꯣꯏꯅ ꯈꯣꯟꯊꯣꯛ ꯃꯌꯦꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯃꯔꯛꯇ ꯅꯠꯇ꯭ꯔꯒ ꯑꯔꯣꯏꯕꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯗꯤ ꯃꯁꯦ ꯆꯩꯇꯞ ꯑꯣꯏꯅ ꯁꯦꯀꯦꯟꯗꯔꯤ ꯁꯤꯝꯕꯣꯜ ꯑꯣꯏꯅ ꯑꯣꯟꯊꯣꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯇꯤꯌꯥ ꯑꯇꯞ ꯍꯥꯏꯔꯤꯕ ꯈꯣꯟꯊꯣꯛ ꯃꯌꯦꯛ ꯔꯤꯄ꯭ꯔꯖꯦꯟꯇꯦꯠ ꯚꯣꯋꯦꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯕ ꯂꯣꯏꯖꯔꯦ ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩꯅ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯍꯔꯥꯎꯅ ꯂꯧꯁꯤꯟꯖꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖ ꯐꯤꯆꯔ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯉꯥꯡꯈꯝ ꯄ꯭ꯔꯦꯃꯦꯁꯣꯔ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯌꯧꯔꯛꯂꯦ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯎꯅꯃꯤꯟꯅꯁꯤ